ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯣꯔꯗ ꯑꯣꯐ ꯗ ꯐ꯭ꯂꯥꯏꯁ ꯀꯧꯏ ꯐꯤꯂꯝ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅ 16 ꯃꯥꯔꯆ 1990ꯗ ꯇꯧꯈꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯍꯔꯤ ꯍꯨꯛꯅ ꯑꯣꯏꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯕꯖꯦꯠ 1990ꯗ $90 lakhs ꯑꯣꯏꯈꯤ aduga box office collection dana 1.3 crores $, khonggatpa ngamki film asige IMDb rating dana 10 gi manungda 6.4 fangki Rotten Tomatoes dana 57% Metacritic dana 49% aduga Google users singa 74% like pinakhiba film amasu oiki phare mayam film asige explanation haujarage mayam gi seba channel asibu yengbireba amadi tabiribu khudingmakna channel asibu nusibiduna like share subscribe tawsinbiramu screen da uriba asi angang khara island amada thawai hingnabagdamak chana thaknaba thiba chatli mafam asi mi tatabana maram oiraga acha athak phanglamde angang sing asina matau karamna mafam asida yaurkhibage amasung karamna punsi len ki haibadu film asigi makha tarakpada khangminarasi Sok 1990 da America gi mafam ama hongdoknabagi damakta lanmi lesing nifu yawba jahas amada tongduna lakhi laibak thibadi jahas adugi panthungpham yaujingai marakta kaithokre jahas adu da tonglakpa lanmi sing loinamak irakna duna leiri jahas adu da yawrakpa lifeboat amakhakti lemhauri jahas adu da yawrakiba ayamba lanmi sing di loinamak sikre angang lanmi tim amakhak life saving boat adu da kakhatuna thawai kanba ngamki jahas adu bu thawrakpa navy officer amasu gyan mangduna leiba adu angang lanmi amana laukhatlaga makhoi ga punna island amada thunglare navy driver adu gi maming di captain Benson kawi asokpa driver adu asokpana maram oiraga koilaw laurami masadi gyan tadri angawba amagum oiri haujik numidangi matam oisilakle makhoi da chana thaknaba amata yawdabana maram oiraga aram khorangbana khangba ngamnaramde angang singdugi maraktagi sahi khara yamba mayamdagi sinphamdasu mana ichau chauba rengtana colonel oiba mamingna ral kauba amasu yaurami ral na makhoi loinamakta hairami aikhoi ngasi gi dipotharasi hayeng nongalaga kari kari tausige haibidu khannarasi hairaduna makhoi loinamak mafam aduda tumnakhre haujik nongalakle island adugi manungda makhoi singi maraktagi Simon kauba angang ama koicha chatuna leirami Simon na asum chatpada thakpa yaba ising leiba mafam ama thengnare Simon ising aduda kumtharaga pena thakre thakpa loiraga magi leifamda amuk halakle aduga maga langminaba angang lanmi singdudasu tamnammi paw adu tabada angang lanmi sing adusu khudak aduda ising manakta laktuna loinamak ising adu thaknakhi ising thakpa loiraga island adugi khwaidagi wangba ching amagi mathakta kakhatlammi island asigi fibam loina uba phanglani haina nakan amadana island adugi mapanda anoiba angang ama nga phanaba honarami magi maming pigi haina kaurami masai yam noi haiduna pigi haina kauribani pigina island adugi mapandagi moibung ama phanglami moibung adu ral gi manakta puduna lakle ralna moibung adu khongami makol adu tabada anakpada saithokuna leiba angang sing adusu moibung khongphamda loinamak sangsinnarakhi ralna angang mayam aduda hairami karigumba aikhoina chana thaknaba thiba tongan tongan chatnakhibada moibung asina khonglaga aikhoi mafam amada pulap pungadabani island asida leiribasi aikhoi khaktani ayamba matamda punna punna leisi khudong thibadagi kannaba hairami angang sing adugi maraktagi Jack kauba billion gi role lawba angang ama yarami Jack na hairami aikhoi island asigi mafam khudingmak loina yengba paami haina Jack ki character amadi wahai singbu pamba angang khara amasu yarami angang sing aduna makha taraklami aikhoi gi leader di Jack na oigadabani pigina amuk marakta yetlammi ralna hanadagi aikhoi gi leader oiraga lagli haujikso mana adum oigani haina hairami wafam sing asi loina tarabagi tungda ralna khumlakhi ai leader oiningbagi thoidokpa apamba leite ai gi haibabu amana amagi mating pangnaraga mafam asidagi hingna yum yawbaduni pamliba aduna awangma mafam ama yengduna mai thana ba tausi karigumba aikhoi bu thiba laklabasu mafam asida mi lei haiba khangnaba Jackna khumlaklami mai thabagi thabaktudi ai tawgi haina Jackna ralda congratulation haina hairami leader ama oirabanina Jack ki wahai adu kalakpa wahai ama suyauri makha amuk kari oirakpano haibadudi taminarasi Jack amadi magi khongbu kharaga leinaba kem sarami pigi su Jack ki manakta laklaga aikhoi se jas adugi akaiba machet sing adu hana thibana phagani maduna aikhoi ki kem sabada kanaba mayam ama lakani Jack na amuk aremna duna hairak lammi mafam asida aikhoi bu kanbinaba kana amata laklaroi
aduga jahas adusu samudra mayayda kairaga lukhrabaduni amata phanglaroi hairaklammi Jack ki wahai adu tabada pigi yamna saurami nangna mayamsigi interest thugairiba karigino Jack amuk makha tana pigi haina kauraduna laknarami aduga mafam asida kanadaba miremsu nangni haina hairami Jack ki wahai aduda atai angangsingsu nokchilammi tanja asida ral laktuna chairami aduga tumina lainabasu hairami adugi matung makoi mai kadai da thasige haina mafam jaba thiraklammi makoina lakna lambida akangba singsu khunjilami makoina sum lakbada island adugi mapan oirap tauba khitangsu wangba u pambi achauba amasu hauba thengnare mafam asida tharasi haina leble hauzik mai thanaba maikhet leitabani pikina upliba spec adu laurami pawar yamna yawba maramna noksadagi mai adu hauhallami mafam chaba yenglaga mai thahaudabana arembada mai pangchakta saklakle manakta haurambo u pambi achaubadusu yawna chakhiramni mai adu chakpa henmalakpadagi amuk muthatnaba honaki mamai thangda chakpa adu loiba ngaiba taramni numidangi matam yausilakle makhoi island adugi mapanda mai thaduna ikoi koina phamlaga mai tiklamni matang asida jekna akiba butki wari kaya lirammi angang kharadi kiba henmanduna kappasu yaurai asumna numin asisu haukhre mathangi nongalakpada ral amadi jek island asigi mapanda makhoi gi phibam asigi matangda wari sanaki ral na hairami nangna ngarang numidang akiba wari lisanduna aki akhang yauhalido tawganu haina thinglamki jek kasum nachungdana phanadum nungai makhoi laknabasi hairami asumna makhoi ani phagi tathoktuna amana amuk intu sanaduna island adugi jungle amada yaurakhi mafam aduda sa khara su thengnaki hairiba sa singse phabadi araibu oiramdi asumna amuk numidangi matam yausilakle makhoi gi mai tikpham aduda amuk leirami angang amana tin ama fatuna chaba horaklami chana thaknaba leitabana maram oiraga afang charami mathangi ayukta makoina film asigi ahobada kalakhiba driver adu laktuna aina khoibu kanba laklibani chatsi law haina hairaklamni matang asida Simon gi mamit pangthorakhi magi mamangda kanba lakpo oiram Simon gi manakta Asokpa Benson thamli gyan tatri hausiksu mathangi numita ral yamna saurami haina batana ba amte yade magi aningba apamba tawni haina ralna moibung khongduna makoi loina mafam amada pulammi ralna hairaklammi nakoi loinamak niyom chumna chatkadabani aikhoigi rules follow tawgadabani mi usataba tawbasu yaroi amana amage respect tawgadabani ralna makha taraduna hairaklammi aikhoi hojik nga phaba ngamnabu honagadabani maramde aikhoi hingdaba yade marak asida angang kharana karem kathaina duna amana aigi suri mangkhre hairaklammi amana amuk aigi bek mangkhre hairei asumna makhoi kharana huran ba mi charak pigadabani haina kholaw kaya lawba horai asumna khara lawnaba loiraba matung ral nga phaba anirak ahumlak chatkhi nga di amata phaba ngamkhide makhoi singsidi maraktagi masak manaba twin machin manaw ani yawrami makhoi ani jekimi oikhre samudragi mapana nga phana bo honariba singduda twin ani aduga makhoi kharaga pullaga nungna thomduna nga phaba adu thugairami ralna makhoi bu chairaduna tanthoklammi nakal amadana jek magi party singbu mafam amada punsillaga ral gi phattaba wari lisalam ral se aikhoina sida laktringai mamangda gari ama huralubagi police na pharurabani haina lisalam wari singa si lisalibagi maramdi magi misangda mi yamlaklani haina tawribani jek na haibadagi makhoi loina khulai amomom semnarami samacha ama phaba chanabagidamata maraksida Simon mana nungsina pharakpa samacha amaga jek khoi lefamda changsilaki adudagi khulai semduna leiramba angang amana Simon gi samacha adubu makuttagi kantharaga magi khulai aduna thillaga hakhre aduga hairaklami sa chanba chatka dauribanina training macha ama tawrambani si oradi yare haidoraklami Simon mamitagi pigi ira cheladuna magi sa adubu khungatlaga wa amata hairamdana mafam adu thadoktuna chenki asumna jek amadi magi khongburoising nokkheduna leiringai charak asida sani chingnaba ama chatkibagi makhol tarai makhoi tumin lainaki kadomdanu haiduna koiti thinaki last film asigi ahoba sarukta jahas adugi driver Benson orammi Benson haugat kangkhatuna chatpa ngamlabasu Asokpa anabadi adumak leiri aduga magi wakhalsu soiri angangsing aduna Benson gi leifam amuk puduna laklaga tumhallammi numit adugi numitangni makhoi mai thaduna ikoi koina phamduna leirami jek na sumna hairei Benson se kaisu kanadreda ngasai thengnabaduda pok launa hatok langbadabani haidoraklammi ralna natte adumna tawba yade aikhoi gi aroi bathajaba haibabu Benson khaktani mahak pharaklaga mafam asidagi aikhoi bu
मागी मतंगदगी युम यौबा ngamgadawribani aduna mag ase aikoina luna chana tawgadabani haina ralna jekta akanba mongda thingki haujik ahingi matam oire mi loinamak tumnakhre bensan magi tumfamdagi hawgalaklaga jangal lomda chensinki nongalak angang amana bensan leramdri haina lauraklami angang mayam aduna bensan kanna thiki adubu phangkhide angang sing aduna wakhal nungaita laklingai samudragi mapanda nung asaubagi marakta bensan setkiba firol makai ta aduna leiba thengnare adudagi angang mayam aduna bensan bu sa kaina chathokre haina thajanaki makhoi maraktagi apikpa angang amanadi bensan sikre haibasi yaba ngamdri adubu ralna angang aduda phajana gyam tahanbirami bensan aikhoi gi irakta amu hanna laklaroi haina mikop kharagi matungda jek amadi magi khongburoi sing nakal amada sa tan ba chatki khara chatlabagi tungda sa ama thengnare sa adubu makhoi gi makhut channaba kanna honaki adubu ngamkhide rojar kauba angang amana chongchinduna namna bo hotne adubu nambadi ngamhaude rojarna hairak sa ato phaba ngamhaudrasu dakpham amadi thamba ngamkhrabani jek rojargi wahi adu taraba matung sa adu tanbada sijinnakhiba thang adu lauraga rojargi mamaida amadi magi mamaida thang adu tagi I adu lauraga mamaida taisilami aduga hairami masigi khudam se thauna phabagi khudamni haina laukhoklami mathangi ayukta helicopter ama island adugi mapalomda pairaklami angang mayam aduna helicopter aduda makhoi bu kanbinaba law duna tanakhi adubu helicopter aduna uramdana paikhre makhoi mayam adu wakhal nungaitana mafam amada loina changsinnakhre tanja asida ral yam chauna changsilaktuna hairammi aina hanadagi nakhoida kanna haijabani mai tharaga thamsi haina nakhoina aigi wa tadabagi natra karigumba aigi wa taramnabadi ngasi aikhoi thawai nungaina yumda jappa phanglamgadabani haina yam nungaitana laurammi jek phamlambadagi hawgalaktuna thauna yamna leina aikhoi sa talaga hingba ngamnaba honaraga loire haina adudagi ral amadi jek mariyen aduna khut thanaba haunare maraksida pigi kanthokpa changsilai jek hanadagi su pigi bu nusidabanina thabakta paiduna kanna inthuki pigi yam kanna leimaida tasinki ralna pigi bu chingkhatpirami haujikti pumnamaki leader se jekna oirabugum khanaba horaklami jekna lauraklami haujikti aikhoi gi group amma se ani thoklagani sadan ba amagum punchi lening ba kangu sing aigi itung ilao aduga yumda haning ba singna ralgi matung inkro haina hairaklami angang ayamba jekki matung ilami maramdi jek alamba paba ngamdoi khanbadagi ralna jekta gyan tanaba phajana hairami aikhoi punna laiminna si haina jek ralgi wa adu tadana mafam adu thadoktuna chatki ral island adugi mapan thangba sarukta magi khongpuroi singa leihore ral amadi magi khongpuroi sing numidangi matam yausilakpana magi tumfamda tumnaba changnarami aduga ralgi mamangda makhoi kanba helicopter ama lai haina urami makhoi manak yausilamdai helicopter adu kaiduna samudrada lupsinki ral mikap khangthok thoklai mana mikap tholakpada nonglai nongset yam kanna sitlaga leirami ral magi khongpuroi sing jangal manung lomda puduna chensilami asomna ahinga du haukrabagi tungda nongalakpada asok apan yaubra haina yengnarami asok apandi amate yaunaramde sakti yamna lamnarami makhoi gi maraktagi angang amana hairaklami aikhoisu jeki matung induna sa tanba yauromgadabani amana amuk haire sa leiba mafamdi twin machine manau ani duna hana kanjillaga thangkhre mafam dudani jek khoina chatkribase asumna haina ba loiraga ngasai makhoina mai thakhiba jaga aduda amuk laklaga mai thaba horaklami nakan amadana jek amadi magi khongpuroi sing sa tanba horami makhoi gi maraktagi angang ama sa amagi khongul liduna sum innaki mate khara chatlaga sa adu surung amada changsinki masu sa adugi matung innaduna changsinki surung adugi manung yausanbada angang aduna sa asauba manba ama thengnare mamsu mambanina masu kimandana makuta pairiba khulai aduna thinjalamlaga surung adugi mapanda sendorakli aduga jek ki leifam tana laklaga wari pumnamak jekta lirammi jek sauraduna nupa thokte haina onjillaga saurammi aduga surungduda jek amadi magi khongpuroi singa mafam adu tana chatki mafam adu yaurabagi tungda jek amadi magi khongpuroi amaga surung manungda changnaba thaurang tawkhre atai lakminaba singdi surung adugi mapanda laptangna lepaga leihore jek surunggi changpham machin yaubaga masada kirap tawrammi ikhang khangaudana surung manungdagi khek lauba makhon ama taraklami jek amadi magi khongpuroi sing kimandana mafam adu thadoklaga chelaklami makhoigi watana pham punphamda yausilakle
ꯖꯦꯛꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯔꯥꯜꯗ ꯁꯨꯔꯨꯡꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯑꯗꯨꯒ ꯖꯦꯛ ꯔꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯖꯦꯛꯅ ꯔꯥꯜꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄꯥꯏꯕ ꯂꯥꯏꯠꯇꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯔꯥꯜ ꯑꯃꯗꯤ ꯄꯤꯒꯤꯅ ꯄꯤꯔꯝꯗꯦ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯗꯨꯃꯛ ꯆꯠꯈꯤ ꯖꯦꯛꯅ ꯔꯥꯜꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯕꯨ ꯃꯥꯒꯤ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯤ ꯌꯥꯝꯂꯕꯗꯤ ꯑꯀꯤꯕꯗꯨ ꯈꯔꯇ ꯑꯣꯏꯔꯁꯨ ꯐꯒꯅꯤ ꯈꯟꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯇꯨꯝꯅꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯔꯥꯜꯒꯤ ꯀꯦꯝꯗ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛ ꯔꯥꯜꯒꯤ ꯃꯩꯗꯨꯁꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯄꯤꯒꯤꯒꯤ ꯁ꯭ꯄꯦꯛꯇꯨꯁꯨ ꯊꯨꯒꯥꯏꯕꯤꯔꯝꯂꯦ ꯁ꯭ꯄꯦꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯤꯒꯤ ꯐꯖꯅ ꯁꯦꯡꯅ ꯎꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯀꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯀꯞꯆꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯏꯃꯟꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯐꯖꯅ ꯄꯤꯔꯝꯗꯦ ꯁꯥꯏꯃꯟ ꯖꯦꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯁꯨꯔꯨꯡꯗ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯈꯪꯅꯕ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯅ ꯁꯥ ꯑꯃ ꯐꯥꯔꯒ ꯁꯨꯔꯨꯡ ꯇꯥꯅ ꯄꯨꯔꯒ ꯆꯠꯈꯤ ꯁꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯗ ꯀꯠꯂꯕꯗꯤ ꯃꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯁꯥꯏꯃꯟꯅ ꯂꯣꯠꯅ ꯌꯦꯡꯂꯝꯃꯤ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯁꯨꯔꯨꯡꯂꯣꯝꯗꯒꯤ ꯔꯥꯜꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯨꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯔꯥꯜ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯀꯦꯝꯂꯣꯝꯗ ꯆꯪꯁꯤꯟꯈꯤ ꯔꯥꯜꯒ ꯄꯨꯜꯂꯝꯕ ꯇ꯭ꯋꯤꯟ ꯑꯅꯤꯗꯨꯁꯨ ꯖꯦꯛꯇ ꯆꯪꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯜꯂꯕꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯅꯕ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯄꯤꯒꯤ ꯑꯃꯗꯤ ꯔꯥꯜ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯔꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯗ꯭ꯔꯤꯕ ꯖꯦꯛꯅ ꯄꯤꯒꯤꯗ ꯆꯥꯅ ꯊꯛꯅꯕꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯔꯛꯇ ꯌꯥꯎꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯪꯒꯜ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯦꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯔꯥꯜ ꯌꯥꯔꯛꯄꯒꯤ ꯃꯍꯨꯠ ꯃꯨꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯐꯠꯇꯕ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯁꯨꯡꯄꯨꯟ ꯄꯨꯜꯂꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯔꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇꯦ ꯑꯐꯕ ꯂꯝꯕꯤ ꯊꯤꯔꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯔꯥꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯔꯝꯗꯦ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯈꯟꯅꯕ ꯑꯣꯏꯅ ꯍꯧꯖꯤꯜꯂꯝꯃꯤ ꯔꯥꯜ ꯑꯃꯗꯤ ꯄꯤꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯏꯃꯟ ꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯟꯇ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯥꯏꯃꯟꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯁꯥꯏꯃꯟꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯗꯦ ꯕꯦꯟꯁꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯟꯁꯟ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯅ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯈꯨꯠꯂꯥꯏꯅ ꯊꯤꯜꯂꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯝꯂꯦ ꯁꯥꯏꯃꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯦ ꯖꯦꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯒꯤ ꯃꯅꯥꯛꯇ ꯁꯣꯝꯗ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯖꯪꯒꯜꯗ ꯂꯩꯕ ꯁꯥꯌꯤꯡ ꯆꯥꯕ ꯁꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯩ ꯑꯀꯣꯏꯕꯗꯨꯗ ꯆꯣꯡꯐꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯁꯥꯏꯃꯟ ꯂꯥꯏꯠ ꯑꯗු ꯄꯥꯏꯔꯒ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯝꯃꯤ ꯁꯨꯔꯨꯡꯗ ꯂꯩꯔꯤꯕꯁꯦ ꯍꯤꯡꯆꯥꯕ ꯅꯠꯇꯦ ꯕꯦꯟꯁꯟꯅꯤ ꯍꯥꯏꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯂꯝꯃꯤ ꯖꯦꯛ ꯑꯃꯗꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯂꯥꯎꯔꯤꯕꯗꯨ ꯁꯦꯡꯅ ꯇꯥꯔꯝꯗꯦ ꯌꯥꯝ ꯂꯥꯞꯅ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯗꯨꯗ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯁꯥꯏꯃꯟ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ ꯃꯈꯣꯏꯁꯨ ꯀꯣꯟꯅ ꯁꯥꯏꯃꯟꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯀꯔꯤꯁꯨ ꯐꯥꯎꯈꯤꯗꯦ ꯅꯥꯀꯟ ꯑꯃꯗꯅ ꯔꯥꯜ ꯑꯃꯗꯤ ꯄꯤꯒꯤ ꯁꯥꯏꯃꯟꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯄꯤꯒꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄꯅ ꯐꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯔꯥꯜ ꯑꯃꯗꯤ ꯄꯤꯒꯤ ꯇꯨꯝꯈ꯭ꯔꯦ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯊꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯔꯥꯜ ꯑꯃꯁꯨꯡ ꯄꯤꯒꯤꯗ ꯂꯥꯟ ꯇꯥꯁꯤꯜꯂꯝꯃꯤ ꯄꯤꯒꯤꯒꯤ ꯁ꯭ꯄꯦꯛꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯤꯒꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯖꯦꯛꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯔꯣꯏꯀꯣ ꯍꯥꯏꯅ ꯔꯥꯜ ꯄꯤꯒꯤꯒ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯈꯣꯡꯅꯕ ꯃꯣꯏꯕꯨꯡꯒ ꯄꯤꯒꯤꯒꯤ ꯁ꯭ꯄꯦꯛ ꯑꯗꯨ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯨꯅ ꯀꯟꯕꯤꯅꯕ ꯍꯣꯠꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯖꯦꯛꯅ ꯈꯨꯝꯃꯛꯏ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯥꯝꯈꯤꯕ ꯄꯣꯠ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯥꯜ ꯆꯦꯟꯁꯤꯟꯗꯨꯅ ꯖꯦꯛꯀ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯄꯤꯒꯤꯅ ꯂꯣꯠꯅ ꯆꯪꯂꯒ ꯈꯣꯡꯅꯕ ꯃꯣꯏꯕꯨꯡꯗꯨ ꯂꯧꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯂꯥꯎꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯕꯨꯡ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯐꯨꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯔꯥꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯊꯛꯇꯒꯤ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯑꯣꯟꯊꯍꯜꯂꯛꯂꯒ ꯄꯤꯒꯤꯗ ꯅꯟꯁꯤꯜꯍꯟꯈꯤ ꯄꯤꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤ ꯔꯥꯜꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ ꯖꯦꯛ ꯔꯥꯜꯕꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇ꯭ꯋꯤꯟ ꯑꯅꯤꯗꯨꯅ ꯂꯣꯠꯅ ꯂꯥꯛꯇꯨꯅ ꯔꯥꯜ ꯅꯪꯕꯨ ꯍꯥꯠꯅꯕ ꯖꯦꯛꯅ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯌꯥꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯅꯪ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯂꯦ ꯖꯦꯛ ꯑꯃꯗꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯔꯥꯜꯕꯨ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯇ꯭ꯋꯤꯟ ꯑꯅꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯔꯥꯜ ꯊꯦꯡꯅꯔꯦ ꯇ꯭ꯋꯤꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯈꯣꯏ ꯎꯗꯅꯕ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯦꯛꯅ ꯇ꯭ꯋꯤꯟꯗ ꯀꯧꯔꯛꯂꯝꯃꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ
tuina laite haina pakhum pikhi asomna ral thawai hingnaba chelakpada island adugi mapalomda yauthorakle man hek yauthorakpada US ki marine officer yauna team ama lakpa thengnare ral officer nupa adu ubada thamoi sokna kakhi officer adusu angakpa amaga loinana yengki asomna ral bu tanarakliba jack ama dimagi khongburoi sing mafam aduda mathang yausilakhi ngaktuna leiringai mathak makhoi urubadagi amu hena ngakhi makhoina leiramliba phibam duda haujikti makhoi bu mafam adudagi rescue tawbire makhoi gi punsida amukta su ujiba thokjiba thaudok matung su uraroi thoklaroi daba thaudok amani haina officer amati magi team sing khanki matang asida film asi su loisin khre choi ke balan ki be yawrabasu mayam pum namak na ngakpiu